CCIAN FORUM Peace Committee na haukiba May gi tang 35 horaga leptana Manipur gi kasin koya sinba thungna khongnariba maitai amasung Kuki gi marakki lana sada awana taraba singi mateng pangba khongchatta ngasi Pombikhok hairiba lamdam asida Kuki singna loudspeaker sizinaraga phi thongdaba wa amade nakhoi maitai karam kanda noi loisaloge haluge haibna singba sing tatana haiduna karem narakpagi paw se tajabadagi mipai nadra leiriba lamdam asigi imai ben sing isinau sing marong pang singi mateng pangba lakjabani matang asida eikhoi na kayarak hanajo haijakre makhata nasu haijari eikhoi maitai shanti pami shanti porong magi damakta eikhoi na hanagi phigam da ingchega phigam da laina bagi damakta kang khada lin changa ga eikhoi na tumba yaba hongade Kuki hisi lin ga pangkhak oire saitan gi masak oire makhoi na eikhoi da leptana khanaba horabani na eikhoi ingna chingna chakhutpagi lamjel da science and technology da culture da sports da mangjin thadana prithvi gi leiriba furup singsiga compete tawnadana miyamna ingna chingna chakhutpagi lambi da changsalliba eikhoi gi maitai amasung Manipur gi indigenous oiba furup singsigi marakta makhoi laksalaga makhoi na saidang laga eikhoi khanaba toina horabani na makhoi se muthala matonga makhoi se maru phangna lauthola matonga Manipur sandi porkan haibase masik achet pa thaja baglo na CCIAN FORUM na mapam mam khudingi paujen pi bachachari mateng pang bachachari mapanda Manipur da maitai da khanaba horumlaga kidna sian graba Kuki sing amon halapoi wakhan khaloronu nekhoi halapagi lambi leitre CCIAN FORUM na ngasisu leptana oana tarab singi mateng pangu singi man makha taraku oina chathajariba khongse singisida aikhoina leptan haijeningi madudi lanase kedongwaida nakhoina lale haijebagi natraga nakhoina akhoida soigra haibagi hainingbagi natraga adugumbagi thoksel pandrabanina haigale wanangak singadudi aikhoina sungsoi soina thangdaragani masigi loina loina na Manipur da Sangai Festival Siroi Festival na singba festival kaya pangthokna mapandagi investor kogdana mapandagi pesa thadaraklaga tourist mayam laklaga leba asigi prithvi gi khumang choksun bagi lamjen asida mangjen thana changsalagi Manipur state ngasidi kayamu yamna tung han khrabagi haiba eikhoi khatana khangi Manipur nungsijaba eikhoi khatana khangi Manipur dagi paisa paiba investor mayam su mapana chalaga mapan invest obu hogre masina tungi lakadoba chakhopagi lamjen kayam soktagana habse eikhoi khange mara masina sigum sing se thok tanaba aikhoina matang charing sida yam thengdringai da aikoi makhoi mabu phangna mathana bagi aikoi pandam ngasi sudum leptana leihigiri ningon chakoba chahi kaya dagi puare ga samnadro lagba aikoi ga maitai ga sagon nadro lagba yam bhajakha culture asibu ningon chakoba chakhidraba ise sing chakoba lakhidraba adugum ise sing adugi lakliba lamtagi yok thabalase maning tamna chonghandana mabung of aikhoina na harau ta yamada amtung ujanaba aikoi lemhorba thakra sida khoi loisanaba sanction minister haibase musu tamjage Pombikhok ki leiriba imai ben sing kendra sigi mihut oiriba honorable na mateng myam pangbibagi pawrita jare adubu atoppa leiriba Manipur gi mateng tongan lans gi mai lena mateng pangbibe senau singadi yaksulakpagi Him like the Banana Imai Ben sing tanik laba, one kangjariba, Equi Hariba, Mahomosi, Kuki sing the Pito Sarpode, Equi serious Hina, Caesar Haidna Kang, Lazy by Imai Ben sing Tona Hapa, Lebak Mayam Sulak Pio, Hariba Imai Ben sing is now sing Tona Happy, Habasamusu, CCIAN FORUM Peace Committee, Makagi, Pausil Pizari.